ꯑꯩꯈꯣꯏꯒꯤ ꯀꯞꯊꯔꯒ ꯀꯔꯤ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩ ꯑꯣꯄꯔꯦꯁꯟ ꯇꯧꯔꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯪꯒꯅꯤ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯁꯦ ꯄꯩꯁꯥ ꯂꯩꯇꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯁꯦ ꯆꯍꯤ 13 14 ꯑꯉꯥꯡꯅꯦꯕ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯅꯠꯇꯦꯕ ꯑꯗꯣ ꯃꯃꯥ ꯃꯄꯥꯁꯤꯅꯁꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯦꯝꯃꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯀꯅꯥꯅ ꯍꯥꯏꯅꯣ ꯏꯆꯥꯁꯤꯗꯤ ꯄꯩꯁꯥ ꯂꯩꯇꯦ ꯀꯅꯥ ꯍꯥꯏꯅꯣ ꯄꯩꯁꯥ ꯃꯌꯥꯝ ꯂꯩꯁꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯈꯣꯠꯂꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯍꯥꯏꯔꯒ ꯊꯦꯝꯃꯦ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯄꯨꯁꯟꯈ꯭ꯔꯦ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯄꯨꯁꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯆꯪꯕ ꯈꯣꯠꯄ ꯍꯤꯗꯥꯛ ꯃꯌꯥꯝꯗꯣ ꯏꯔꯛꯄ ꯃꯌꯥꯝꯗꯣ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟꯁꯦ ꯑꯩꯒ ꯂꯣꯏ ꯇꯧꯃꯤꯟꯅꯔꯦꯕ ꯍꯥꯏꯗꯤ ꯑꯍꯟꯗꯣ ꯌꯥꯝꯅ ꯆꯝꯃꯤ ꯌꯥꯝ ꯈꯪꯖꯗꯦ ꯌꯥꯝ ꯄꯪꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯡ 12 ꯃꯈꯥꯏ ꯍꯦꯜꯂꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯗꯤ ꯄꯣꯏꯟꯇꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯣꯏꯅ ꯄꯨꯕꯗꯣ that was really nice ꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯁꯤꯅ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯃꯣꯏꯅ ꯂꯣꯏꯅ ꯌꯦꯡꯕꯤꯔꯤꯅꯦꯕ ꯑꯗꯨꯅ ꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯁꯤ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯅꯥꯗ ꯅꯨꯡꯁꯤꯗꯣꯏꯅꯣꯕ so guys love your parents that's all yeah thank you so much for watching see you in the next video